Honorable Chief Minister na thamki wafam amada pumlaga manglaga dabat jati asi kandanaba BJP lengak na honari aduga mapandagi changlakpa miyoi sing masak khangdoknanaba aikoi biometric lobagi thabak paikhatli NRC sananaba honari wafam singsi phongdorpaga loinana ngasagi BJP gi president thamki bo wafam duga yengnuro kanda 10 political party gi member ama oina akoi gi ojagi mot oinadi kamai thambini kamai haibini aidi akoi Chief Minister Biren haiba pumlaga mang da jati si pumga do posibu kanana kanbangam do pumbi moina pumun natro aine yen kana pumga do potu pumjal sanu kai mana akoi jati pumga do hai di kai no maje akoi khungang dale mi ori nahar yam phubi ne kai nan kana no ma yam phubi am thagalei kai no ma mai tei si adu da to bi ne na pumga mang ga do hai ma ju phum thok trai ba ana yamna ase waje ngang ni ngang oi khang da ba atugi akoi lusing ba mana aruga phamnai ba mana ngang ni ngang oi khang da ba khungang gi yan makha ta ba ngasai nan mi hen furaga lale haije sindokido adui thakta ngangadi maji kamai chi mi se oidori no zawoi saba hitraga ikhoi gi kaino da sumang da taina bai do leibak du da taina do adune ma tawise